Maitai Kakta Atamna Lan Toropa Mambase, India government Lanchi Toropa, the young Lanchi Tongana Bagidamok, my Papangam Nabagitabo, Punna Torotaba Mamana, Chambaneva, the Sinamakiti said, let's the Punna Tobalani have a Tongama Purupsina, coming up Matota have a function to Tamzari. Manipur khuntak lansihannaba sillakliba India government ki policy yellow furup khuding makna thengnasi haina Thawai Meerel na fongdorakli. Manipur asi khuntak lansihannaba India government na chatharakliba lanjang amadi aronba policy kaya asida hauzik yellow furup oiriba aikoina kari karam na hingminagadage lamdamasigi yellow furup sing amata oina punsindriba makai India government ki lalong asi maithianba ngamloi haina Thawai Meerel women wingi convener Paunam Sanahanbina Fongdorakli. Manipur gi hauzi koiriba fiba masida chingkhong chingya red zone da lairiba amadi lamda masida kundaminariba yelhau furup sing punsindaba yade haina ima laiba ki damak aikoi punna hingminaki si haiba banner gi makhada Thawai Meerel na mapung oiba thodang lauraga red zone da lairiba ima maira paibi singa khutsam naduna mafam kuding aikoi punsin si haiba khongchat ki ahumrak surakpa oina ngasi Imphal East ki lamlai kendra gi manung chanba Thamnapokpi mayai laikai da pangthokpa miyamgi oiba mifam amada mahakna wafam asi fongdokhibani red zone amadi mafam kayadagi lakpa maira paibi sing yauna pangthokpa apunbagi mifam aduda mahakna makhata na hai luraba fibam asida yelhau furup oiriba aikoi masel amatta oina tasinaba ngamdabagi mawongda lairiba asina ngasidi yeknaba singna khudongchaba adumak lauduna lairi hauzi kaikoi masel tasinaba yadabagi mawongda laibagi matam natte aikoi amatta oina punsindaba yadaba maramna red zone da lairiba ima sing yauna mafam kayadagi lakpa ima singa pullaga ngasigi mifam asi mafam khudingda pangthokpani mama haiba asidi machu mamel leitaba oigadabani machu mamel leiragadi aikoisi punsinba ngamkhiroi India lengak na aikoi gi furup asi muthatnaba changsillakliba lanjang asida aikoi pundragadi thengnaba ngamloi hauzik thengnariba lan asi maitai kuki khaktagi lan natte lamdam asibu khudum channaba lamdam asigi leisuriba resort singi mapu oinaba India government na changsillakpa lan ni haibasi seng labani miyamgi mityengda maitai kuki soknaba lan oina uhannaba honariba asi tokpiro India government na chatharakpa policy program na ngasidi lamdamasida PR thamjinlaga aikoigi yanglen saru oina lairamba lengak fauba lauthok halli mafam kayadagi aikoigi lan oiriba furubasigi miyoi sing leptana fagatli masida aikoina ngaihaki oiba agitation changsinba asi toklaga lamdamasida khundariba indigenous furup khuding punsilaga India government na lamdamasibu khuntak lansihannaba tawrakliba lalong sing asi punna thengnaminasi tongan ba furup sing nasu hauziki oiriba fiba masida imalaiba kanba ngamnaba amatta oina punsilaga India government ki lalong asi mai pakhanba ngamdanaba hotnaminasi haiki ngasigi mifamada da sarokya kiba singna minute ani tumina leptuna maraiba ki damak thawai na pontha pi khraba laikhidraba athauba singi mafamda ikai khumnaba utkhi amadi lamdamasida kuki narco terrorist singna chatharakliba lan asi lepkiba oirasanu haina thoni khibaga loinana ahing yarekliba yaingang pokpi sabungkho khunau thamna pokpi sanasabigi maira paibi singi mateng oinaba mompa kyauna chana thaknaba potlam kayasu khutsinakhi ai paunam sanahanbe Thawai Meerel gi women wingi campaigner oina thopujari ngasi khoina puliba mafamchi thamna pokpi gi jaga dane hariba ngasi gi thorom sida pangthokliba nungi oiba wakhalonde ngasi huji mok lamdam sida sahi ani thokla laiba lansina maram morakanda akhoi masen se amata tasanaba yadaba amata punsanaba yadaba maram sina maram morakanda yeknabana adumak ngasi fawda khudong chaba asum lawbusi akhoi masigi matam natre akhoi manana lepa mathau tai manana punba mathau tai haba wakhalonduma khoi phumdana sasari mafam masida ngasi laiba sina khoi ahum suba episode hai tai mapaksa machamna khujing oiraga rejol mayam ama pulli adigi mera pabi mayoda leba imasing mayam ama pulli rezon singsi ngasigi oina khoigi sagang adegidi lengok tabi adegidi khoi kumbi gidi ngasi si yaugdre ko khudong tiba hujig leiribesina napa chiksu yaugdre wangusu yaugdre tonga rezon mayam ama yauri aduga khoigi kayani maira paibi singsi adugi matik yami maira paibi sinambongi yaure adegidi khurai gi yaure adegidi thaunau jam lekai yaure adegi ai yam chure ko mayam ma dum loina yaure ko adugumba mayam ma punselaga khoi du singjamagi mai ge ti mayam ma yaure sigumba ma pa bi mayam sima punselaga na khoi na punsel ai si ke na khoi na banner magi makha da punsel karam banner
ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅꯗꯤ ꯁꯤꯟꯖ ꯂꯥꯡꯖꯔꯒ ꯁꯤꯒꯤ ꯂꯤꯆꯤꯡ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯧꯖꯩꯁꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯈꯤ ꯍꯥꯏꯕ ꯕꯦꯅꯔꯁꯤꯒꯤ ꯃꯈꯥꯗ ꯏꯃꯥꯁꯤꯡꯁꯤ ꯂꯣꯏ ꯇꯥꯁꯟꯖꯩ ꯇꯥꯁꯟꯖꯔꯤꯕꯒꯤ ꯃꯔꯝꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯗ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤ ꯃꯆꯨ ꯃꯃꯦꯟ ꯂꯩꯇꯕ ꯃꯃꯥ ꯑꯃ ꯑꯣꯏꯒꯗꯕꯅꯤ ꯃꯆꯨ ꯃꯃꯦꯟ ꯂꯩꯕ ꯃꯃꯥ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯁꯤꯟꯅꯕ ꯉꯝꯗꯕꯒꯤ ꯃꯆꯥꯛꯁꯦ ꯑꯗꯨꯅ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯂꯝꯗꯝꯁꯤꯗ ꯐꯠꯇ꯭ꯔꯕ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯍꯥꯏꯇꯥꯔꯦ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯟꯅꯕꯒꯤ ꯂꯝꯗꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯃꯨꯠꯊꯠꯅꯕꯒꯤ ꯆꯪꯁꯤꯜꯂꯛꯏꯕ ꯈꯨꯠꯆꯤꯟ ꯊꯧꯔꯥꯡꯁꯤꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯊꯣꯡꯃꯥꯟꯅꯅ ꯂꯦꯞꯃꯤꯟꯅꯕ नुपा हाइब लेते नुपी लेते छात्र नारो अहल लमन दुमदोंग खुदिंगी लेकाय लेकाय खुदिंगी लम खुदिंगी पुनमक लोइना थोकप मथौ तारिसि करिनो हाय कांदा थोकप हाइसिदा अखोइना अखंत खंगिनब याबसे अइन खतंग सेंगना थमजगेबा लमदम सिदा ngasi लान तौरिसि मैतेगा कुकी खककी लाल ओइना उहल्लेब मैतेगा कुकी खककी लान नतेबा मैते खककी लान नतेबा लान सिदी मणिपुर हाइब स्टेट सिदा इंडिया गवर्नमेंट अतमनना लमदम मसिबु खुतुम चननबगी दमक लमदम मसिदा लेबा रिसोर्स मयामसे मखोइना मपु ओइननबगी दमक अतमनना स्टेट असिबु मुथनब तौबा लाने असे मयक सेंगना थमजरीबा अदुबो मियेंगददी मैते खक्तदा कुकीना लान तौहनबा आई अदुगुंबा मौंग अमा ताहलिबा पोसे मसे ngasi मदुगी वाखलोंदो थादोकपिरो लमदम मसिदा अतमनना स्टेट असिबु लोइसनबगी दमक इंडिया गवर्नमेंट तौरबा पॉलिसी प्रोग्राम अमगी मखादा ngasi लमदम मसिदे पियार थमजला कांदा ले लमदम मसिगी लेंगाक मपु अमा लेजरमदु बावदा मखोइना नमदना अखोइगी अफमदगी थादो हलकांदा ngasi पियार थमजला कांदा मखोइना अखोइगी लु यांग थुदी इबा मफम जगा खुदिंगदा अखोइगी ममन यामलबो फिजिगी लन मयाम अमा ताना ताना फाननबगी इहोजे अमदा मैरा पाइबी इमा मैरा पाइबी सिंगी मथोम मखंगना कोइ चेन चेलहलेबा करी तौदोइनो कमाइ तौदोइनो हाइबा अखोइ फिरेब लेप चाहुदबना अखोइ ngasi ngahaki oibe इशुदा अखोइजे एजुकेशन चंगजनबा लाउबा खोंबो ओइना चथरिबा पोसे मसि तौरगमसि ngasi थवाइ मेरेन मेक सेंगना हाइजरी मणिपुर हाइबा स्टेट सिदा लेरिबा खुंदा मिनरिबा इंडिजिनस पीपल खुदिमक अखोइ अमत ओइना थोपिनरा कांदा लमदम मसिबु खुंताक लानसिनबा इंडिया गवर्नमेंट मतम चुपगी ओइना लमदम मसिबु योसनबगी दमक तौरिबा लालोंग सिदगी अखोइ खुदिमक ngakthokminaba mathau tai tongan ba leiriba maitai netaba tongan ba furup irecha singda haijaningba wafam amana maitai khakta atamna la lan torokpa mambase india government lan si torokpada yangna lan si tongnana bagi damak mai pakpa ngamna bagi debo punna toroktaba lal mamana sembaneba ta singna makidi state la sida punna tawba lani haibase tongan ba furup singna khaminaba mathau tai haiba wafam si thamjari maramaduna huji ki asengba khongpham mama khola ma haitaragadi manipur miyam thoga khoi khudimo loina tholo khoi khudimo punna lemina se haiba sigi marumda अखोई असेंब मजल असेंब मपांगल इमा लेबा कंजब ngamnanabagi asengba liklamado adu phangmangangane haiba famsi thawai mirenge maikei degi manipur miyam pumbada ikok nona khurumjab loina wafam si thamjari